Loyalam E-PAO tabi bakutimapu hitram susmitana namitangi pau pizari Ahanba the headline. Manipur gi chingi mafam sing the riba khulai paiba sing tathong nabagi tamak operation chathanaba sim sari haina CM na phongdorakli. Malem gi thakta miyam na pamnaraba Manipur gi pothok sing mapalam sing da yonaba thorang paikhali haina governor na phongdokrai. Political solution puraktriba phawba buffer zone sing ikai khumnagadabani haina Y.Khemchand da Sanakhre haina kezasi na phongdorakli. Pausandona pijari. Manipur gi chingi mafam sing da leriba khulai paiba sing takthoknabagi damak operation chathanaba sim sari haina CM na phongdorakli. Manipur lenga ki Oina di buffer zone haiba ama leite adubu thokiba irang aduna maram oiraga kanglop ani gi marakta thajanadaba ama leriba asina maram oiraga sensitive oiba mafam sing di adumak leidi. Chingi mafam sing da leriba khulai paiba sing takthoknabagi damak operation chathanaba sim sari Bharat ki Prime Minister Narendra Modi na Parliamenta Manipur apunbagi saktam kaihaloi haina kayarak thajaba pikhrabanina Hiramadu ki matang da di thawoina nainaningai oidre haina Chief Minister Y.Khemchand phongdokrai. Wafam asingarang Guwahati da Kuki zo council gi mihut singa unaduna Wari sanaruraba matung ngasi Imphal da he khalakpaga Governor Kumar Bala gi poktak matung ina Kumal lampakta leriba ISBT gi phibam yengsinbagi khongcheta Chief Minister Y.Khemchand haikibani. Mahakna makhatana haikibada ing kumjat lisingani kulhumdoi gi me ahumdagi lamdam asida thokiba Kanglop ki irang namaram oiduna chahi ahumram Kuki zo council gi miho singa unaba yadana lerakhiba adu ngarang Guwahati da unaduna Wari sanare. Manipur da thokiba irang aduna maram oiduna chingamadi tampaki IDP singna masa gi mayum da hanjil hanba haibisi lenga ki apamani adubo kanglop ani gi marakla leneramba thajanaba sing hana thajanaba amadi yanaba purakpa mathautai IDP singi apamagi matung ina makhoi masa gi mayum da hanjilabasu pamdaba thodok sing thoktanaba makhoi bu security na kayam koina ngak senu leigani maram aduna kanglop ani gi marakta thokibe irang adu kauthoknaduna ching amadi tamgi IDP sing masa gi mayumda hanjil hanba yanaba changsilapa khongthang gi saruk ama oina ngarang keza sigi mihut singa Ahanba oina Wari sanaba hobani irang namaram oiduna haukiba chahi ahumram asda Wari sanasi yadana lerkiba keza sina Wari sanaba yarkiba asti ababa khongthang amani haiki CM na hai haukiba matamda nungaina daba kaya yaw kauthoknaduna lamnam asida mahausagum ingtapa puraknaba honabada ngakpiba amadi kauthoknaba changi Haujik chingi area da leriba khulai paiba sing takthoknaba thabak paikhatpa hore haiki Malem gi thakta miyamna pamnaraba Manipur gi pothok sing mapalam sing da yonaba thorang paikhali haina governor na phongdokrai Manipur gi tonganba pothok chakhau kachai gi champra amasung tamenglong gi komla malem gi thakta miyamna pamnaba pothok sing oirakli pothok sing asi marang kaina puthoktuna mapal gi lam sing da yonaba gi thorang paikhali haina Manipur gi governor Kumar Bala na phongdokrai wafam asingarang Imphal gi Iroshemada leiba Central Agricultural University CAU da Agri Vision Agri Youth Parliament 2026 hongdopagi thoramda Governor Kumar Bala na phongdokibani thoram adu da governor na hai North East ki state singda naharo singi amadi stakeholder singbu amato oina punsinduna lau shingu bagi lamda hena chawkhathanaba platform ama parliament asina karaba piragani awang nopok lamdamda maru aina Manipur asi biodiversity ki makhal kaya marang kaina leiba lamlaki sa ujek amadi mahausa gi oiba angakpa satang sing thana leiba mafam amani loinana Manipur gi tanglaba pothok sing gi manungda chakhau kachai gi champra amasung tamenglong gi komla malem gi thakta miyamna pamnaba pothok sing oirakli pothok sing asi miyamda marang kaina puthokna mapagi lam sing da yonaba thabak thoram sing su paikhali anoba matam ga chunaba technology siznaduna honglali bam hausa gi khal asiga chusinaba ngamgadaba mahai marong sing thaba infrastructure sing fagahanba amasung pothok sing asibu leiba yonbagi thabak hena fagahanaba tangai fade haiki Political solution puraktriba phawba buffer zone sing ikai khumnagadabani haina Y.Khemchand da Sanakhre haina kezasi na phongdorakli ngarang Kuki zo council kezasi gi luchingba singa Guwahati da Chief Minister Y.Khemchand ga unaduna Wari sanaruraba matungda unakiba aduda nakal animakta thamnakiba wafam sing Kuki zo council gi maikedagi aiba cherol thoktuna miyamda khangalakli
Kuki Zo Council Gazette Sigi Information and Publicity ki Maikadagi Thadorokpa Cherolamagi Matung Inadi Ngarang Numidang Pung Tare Taba Matamdagi Guwahati da Chief Minister Y.Khemchand ga Gazette Sigi Mihut Singa Unaduna Wari Sanakhi Chaurakna Pung Amaga Minute Nifu Manga Rom Chupna Wari Sanakhi ba Aduda Hausi Kuki Amadi Tangkhul Anigi Marakta Thokliba Unkhana Asi Hantahana ba Amadi Mungnabagi Thodokta Laikhidraba Singi Justice Mapung Fana Fanghana ba Ahanba Oina Khanaki Hari Makha tarakpada hauzik leiriba buffer zone sing mapung fana maintain tauba political solution ama puraktriba phawba buffer zone sing ikai khumnaba ukuki lalhauba singa chathariba suspension of operations su khumang chawshelhanba amadi lamdam asida santi amasong tangdu leitaba puraknabagi matangda kupna wa khanaki hari Chief Minister Y.Khemchand gi maikidigi su Gazette Sigi Mihu singa thoraktuna state asida irang ing tappa puraknaba honabada Unaduna Wari Sanakiba Adubu Tagalpa Pondoki Haina Gazette Sigi Cherol Asina Makatarakli Irang Asi Loshinba Ngamdaba Kwaidigi Stone but Lenga Kwere Haina Megachun and Fondokray Manipur State Asida Matam Sangna Law and Order Ningtina Ngakpa Ngamdaba Amasung Mayong Nariba Kanglup Anigi Irang Asi Loshinba Ngamdana Thamliba Asi State Asigi Wari Oina Lehoragadaba Tangkak Amani Haina Amasung Palebelengak Asi Kwaidigi Stone Walengak Amani Haina Manipur Congress Ki Luchingba Kaisam Megachundra Singh na Marasi Kray Megachundra Pamishing the Fundaduna Hai Mamang Amasung Hausi State Asida Paliba BJP na Luchingba Lengak Asina Chahi Ahum Mapung Faraglaba Maite Amasung Kuki gi Marakta Tholiba Irang Asi Loishin Mangamna Lering Cherak Asida Hausi Nauna Amu Naga Amasung Kuki Community Ki Singi Marakta Leptana Kuthokna Duna Tension Wangna Leri Masina Tapati Government Asina Chingamasung Tampake District Singda Security Matik Chana Thamlabasu Law and Order Ningthina Ngaktuna Micham Yangi Lantuma Masung Punsi Ngakpa Ngamdana Lady Haiba Asini Haiki Mahakna Makha Taraduna Hai Nauna Chingamasung Tampakta Thoroliba Irang Sing Asida State Amasung Central Government Matam Chana Ek Tawduna Laksimbangamdri Masina Takpadi State Amasung Central Force Anigi Marakta Coordination Watpana Maram Oiraga Tholaliba Tawdoksing Matam Chana Laksimbangamdabani Asigumba Phibam Asida State Asida Law and Order Ngakna Bohona Bahabasi Yamna Luba Khongthang Ama Oina State Government Asina Mayok Nari Haiki Tampaki Districts in the Violet Oiba Tawdoksing Masing Khara Hantarabasu Hauzik Chingi District Sing Maru Oina Ukhrul Kamjong Amasung Kangpok Piga Tainaba Mafam Singda Kuki Amasung Naga Community Anigi Marakta Nauna Unkhanabagi Tawdoksing Thokduna Khunja Kaya Asok Apan Asi Ana Yawa Horaklei Yamna Ngamlebadi Ukhrul District ki Mafam Singda Thokiba Kuki Naga Unkhatnabagi Tawdoksing Aduda Security Personnel Sing Leina Khunja Singi Yummai Thabada Athingba Pidaba Thawongshing Asina Takpadi State Asida Santi Puranaba Roadmap State Government Asina Yatokpangamna Lady Haiba Asini Haiki Irang Sing Asina Internally Displaced Person IDP Ohelabis Awaba Sing Paluduna Kemega Chandra Singh Hai Government Asina IDP Singi Awaba Kokhanbangamna Lady Masigi Matakta IDP Singbu Rehabilitate Tawa Amasung Normalcy Purakpangamdri Masi Government Asigi Responsibility Amasung Accountability Sing Pungwat Wat Padagini Haina Mahakna Maral Sikhi Security na Khulai Yauna Laloba Kaya Fare Irang Mayok Nariba Manipur State Asida State Amasung Central Security Force na Santi Amasung Tangdulai Taba Hanjilak na Bola Kholaliba Khongthangi Manung Chena Ching Amasung Tampaki District Singi Chingnaba Mafam Singda Chatakiba Counter Insurgency Operation Amasung Area Domination Singda Security Force na Masing Yamlaba Khochukulai Amasung Pokhaibe Yaba Polam Sing Fagapangam Kibakalunana Lalolup Aniki Kedar Ani Fabangam Kre Hari Atopa Police Team Amana Waikong Police Station ni Manung Chanba Mafam Amada Chatakiba Search Operation Amada Aina Tinkraba Lalolup Kanglai Yawal Kanbalup KYKL ki Active Kedar Ani Haiba Lastram Asong Waitai Chahini Funi Thoi Pakibagalunana Police Team Asina Magazine da Maruma Panyauba .303 Rifle Ama Amasung Life Round Kolumdoi Fagapangam Kre Hari Amaramda Security Force ki Apunba Team Amana Lamsang Police ki Manung Chanba Payeng Mamang Lekai de Chatakiba Search Operation Amada Magazine Galunana .32 Pistol Ama Stun Cell Mari Tear Smoke Shell Nipan Amasung Diary Amasung Register Book Shing Fagapangam Kre Hari Thobal District ki Tekcham Sanji Ching Haukong Ching Amasung Lairong Thel Chingi Mafam Singda State Police Amasung Central Security Force na Chatakiba Thiba Humagi Thabak Singda Masing Yamlaba Khochukulai Sing
ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝꯁꯤꯡꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯦꯒꯖꯤꯟ ꯑꯅꯤꯒ ꯂꯣꯏꯅꯅ ꯏꯟꯁꯥꯁ ꯔꯥꯏꯐꯜ ꯑꯃ AK-56 ꯔꯥꯏꯐꯜ ꯑꯃ 9mm ꯄꯤꯁꯇꯣꯜ ꯑꯃ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯒꯟ ꯑꯅꯤ ꯗꯃꯤ ꯒꯟ ꯑꯃ HE ꯒ꯭ꯔꯦꯅꯦꯗ ꯑꯍꯨꯝ ꯋꯥꯌꯔꯒ ꯂꯣꯏꯅꯅ ꯗꯤꯇꯣꯅꯦꯇꯔ ꯐ꯭ꯌꯨꯖꯁꯤꯡ ꯇ꯭ꯌꯨꯕ ꯂॉन्चꯁꯤꯡ ꯗꯤꯚꯥꯏꯁꯁꯤꯡ ꯂꯥꯏꯐ ꯔꯥꯎꯟ 95 ꯑꯃꯁꯨꯡ ꯕꯥꯏꯐꯪ ꯍꯦꯟꯁꯦꯛ ꯑꯃ ꯐꯒꯠꯄ ꯉꯝꯈꯤ ꯇꯦꯛꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ SL ꯖꯧꯒꯥꯝ ꯑꯦꯔꯤꯌꯥꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ IED 9 ꯄꯤꯁꯇꯣꯜ ꯑꯃ ꯂꯥꯏꯐ ꯔꯥꯎꯟ 13 12 ꯕꯣꯔ ꯔꯥꯏꯐꯜ ꯑꯃ ꯃꯣꯇꯣꯔꯣꯂꯥ ꯔꯦꯗꯤꯑꯣ ꯁꯦꯠ ꯑꯅꯤ ꯐꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ ꯉꯔꯥꯡ ꯏꯀꯣꯟ ꯀꯣꯟꯕ ꯑꯣꯏꯅ ꯍꯨꯏꯇ꯭ꯔꯨꯕꯤ ꯇꯦꯔꯥ ꯃꯈꯥ ꯆꯤꯡꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯀꯟꯇ꯭ꯔꯤꯃꯦꯠ ꯄꯤꯁꯇꯣꯜ ꯑꯃ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯁ꯭ꯃꯣꯛ ꯕꯣꯝ ꯑꯅꯤ ꯏꯟꯁꯥꯁ LMG ꯃꯦꯒꯖꯤꯟ ꯑꯍꯨꯝ ꯂꯥꯏꯐ 9mm ꯔꯥꯎꯟ 10 बाइनोकुलर अनि चार्जर लोनना वायरलेस रेडियो सेट अमा फगत ngamki hari ड्रग कार्टेल सिंगी मथक्ता एक्शन लौखनबा यूनियन होम मिनिस्टर अमित शाह ना खंगलखिबबो अरामबाई टेंगोल ना थागत फोंदोरकली मणिपुर लेरिबा ड्रग कार्टेल सिंगी मथक्ता एक्शन लौखनबा यूनियन होम मिनिस्टर अमित शाह ना मणिपुर लेंगाक्ता खंगलखिबा अदु अरामबाई टेंगोल ना थागत फोंदोरकली हिरामसिगी मतंगदा अरामबाई टेंगोल हेडक्वार्टर की कंट्रोल रूम की ऑपरेटर खाबा मंगांग ना खुदियक पिदुना थादोरकपा चिरोलमना हाइरि मणिपुर की चिंगी लमसिंगदा पॉपी पांबी पाक शना थारिबा असि नेशनल सिक्योरिटी दा चाउना सिंगनबा अमा ओइरकली असिगुंबा लोगी वांगदा चथरकलिबा थवोंसिंग असिना मणिपुर खक नतना नॉर्थ ईस्ट अमसुंग इंडिया की नहा कयादा अचौबा चैथेंग फंगलिबनी लोनना पॉपी ललोन इतिक तौबदगी फंगलकबा चावरबा सेनफम कया हिंसागा मरी लेनबा थबक थौरमसिंगदा थाददुना मणिपुर अमदि मणिपुर की वांगमगी तंगदु लेताबा फिबमदा चाउना सिंगनबा थोहली हारी अमरमदा स्टेट असिदा पॉपी पांबी थाबगी थबक अमदि ड्रग कमरी लेनबा वाथोकसिंग असि इलीगल इमिग्रेंट्स सिंगना अयाम चथबनी इशू असि अतोबदा खुद थिंजिंदुना लक्षिनबा मथौताई मरमदुना स्टेट असिदा लेरिबा इलीगल इमिग्रेंट्स सिंग खंदोक्तुना मसा मसागी मरमदा हलनखिबना मणिपुरदा NRC चना हनबना यूनियन होम मिनिस्टर ना खोंथांग लौखतपियु असिगुंबा खोंथांग असिना मणिपुरदा सोयदना तंगदु लेताबा फिबम हंजिलपगा लोनना खुदामिनरिबा फुरुप सिंग नुशी चानना हिंगमिनबा ngamgani haina chirolesina makhatari ngasi manipur gi mafam ayambada nongchugani hari Indian Meteorological Department gi matung ina state asigi mafam ayambada ngasi nongchuraba yai Tamenglong Senapati Ukhrul Kamjong Teknopal amasung Chandel district singdana hayeng akhak araw yauna nongchuraba yai hari amaromda Manipur lenga ki Environment and Climate Change Director gi weather report na hai ngarang Chuchampurda millimeter 15.6 yauna khwaidigi nong chuba district waiki Bisnupurda millimeter 11.8 yauki Imphal West na 7 Imphal East na 4 Senapati amasung Tamenglong dana millimeter 5 ki mathakta nong chuki hari Indian Meteorological Department hari West Bengal gi Sub Himalayan lamdam sing amadi Sikkim da ngasi nonglai nushit amadi akhak araw yauna nong chugani loinana Nagaland Mizoram Tripura amadi nong chup thangba Rajasthan amasung Odisha da su phibam asi nagani hari arabada maruba pau amuka hana pizari Manipur gi chingi mafam singda leriba lai paibi sing takthoknaba gi damak operation chathanaba sem sari haina CM na phongdorakli Malem gi thakta miyamna pamnaraba Manipur gi pothok sing mapallam singda yona ba thorang paikhali haina governor na phongdokrai Political solution puraktriba phawba buffer John Singh ikai khumnagadabani haina CM Khemchand da khangan khre haina kezasi na phongdorakli matang asida loyalam E-PAO na namitangi pau bibil lezari tabiri bukhuti mapu amuka hina kurumjari